asida ILP chanadringai mamangda leiramba mitopsing ILP ki card pahenaba lengakna thorang lokhatlei Lau singu na mapung oiba sinfam oriba leba asida laumi singbu hena mapangan kangkhat hanba tangai fade haina horticulture ki director ke S Sayakiran na haikrai CAA asi chaknaba yaroi haina kangla tamna lakhiba miyam gi khongchat police na lambi da thatuna chathan khidrei maikai animakta chawna muknakrei lambi thongi fibam phatabana amadi border trek ki process ta maring marang hanbana Indo Myanmar gi lalong itik ngasi fawba sothaduna leiri haina Myanmar gi Moniwa University ki professor Tharte na phongdokrai amadi aikhoi gi lamdam si huranbana thalle masi thigat pachangi haina MLA L Radha Kishore na phong na haikrai Krumjari Times of Manipur News meng tabiriba punangpo Elizabeth na taramnong chari hauzimiam da pau sandok na pizari Numit humni chathagadaba taramathoi shuba Manipur Legislative Assembly gi mapan shuba session ngasi ayupung taramathoi taba matamdagi haukrai ngasi ahoba numita obituary reference leikhidraba thanga kendra gi MLA Salam Ibohol gi mafamda house ki members singna minute ani tumina leptuna ikai khumnaba utkhi House ki luchingba Chief Minister and Biren opposition ki luchingba O Ibo biyauna members singna leikhidraba MLA Salam Ibohol na hinglingai matamda leiba ki damak amadi thanga kendra gi damak lauramba thodang singbu nauhona na ningsingduna singthakhi Lamdam asida ILP chanadringai mamangda leiramba mitop sing ILP card pahenaba lenghorang lokhatlei thorang asi paikhanaba honabada MLA sing mathau tarabadi suksoi soidana tanagani haina Chief Minister and Biren ngasi taramathoi shuba Manipur Legislative Assembly gi mapan shuba session gi ahoba numita MLA Khumukcham Joykisan amadi RK Imona pukhalakhiba calling attention gi paukhum piraduna House haikrai mahak na hai base year thamba haibadudi NRC lakpa matamda lokhatkadaba khongthangni State Cabinet nasu NRC tawbinaba warip lawduna center da haijakrai center dagi su nationwide oina NRC asi athubada tawragani haibagi thajaba piraklei center ki ayaba hek pirakpaga NRC soidana tawgani maduda miyam gi apamba matungna tanaraga base year adu lepthokminasi haikhi MLA Govindas Konthozam amasung O Surjakumar Anina lamdam masida nongmada sisinadaba yadraba poche gi mamal khanghen hengalakliba asigi matangda pukhalakhiba call attention motion amagi paukhumda Chief Minister and Birena lengakna price fixation committee soidana semlagani hauzik miyamna ban hek leibaga mipaina bagi hainabi ama leiriba asi Thadok-labadi poche gi mamal asi kharamakhay control tawba ngamgani poche yoliba karbar wala singnasu pukchil singba mathok tai ban leire haibaga petrol pump singda queue lepagi hainabi asi thadoklasi malomda leiriba oil depot thau marang kaina leire pusilak pasu leptri Assamda irang leibana kharamakhay control tawbani haikhi Ministry of Agriculture, Corporate Welfare, Government of India ki sponsorship makada all into Imphal amadi makok chungna punna sinduna numit humni chumna chathagadaba Kishan Vani Impact Assessment and Capacity Building gi workshop ngasi iroi sembada leiba Central Agricultural University CAU gi conference hall da hawdokrai Nongpok amasung awang Nongpok state singda leiriba AIR Kishan Vani program producer singi oiba workshop adu hawdokpagi thoramda AIR Imphal gi head of program Robinson Sanate AIR gi assistant director of program Dr. KC Sinha CAU gi College of Agriculture gi Dean Dr. S Indira amadi tongan ba AIR station singdagi lakpa mioi program producer kayana saruk yakhi Numit humni gi oiba workshop adu hawdokladuna athoiba mithunglen gi oiba warolda Department of Horticulture and Soil Conservation gi Director K.S. Sayakiran na phongdokhibada Lawu singu na mapung oiba sinfam oiriba leiba asida laumi singbu hena mapangan kankhat hanba tangai fade Lawu singu gi pothok hengatnaba loinana
Lomi singi income saruk ani hengat hannabagi pandamda leingakna paikhalakliba yaifa thaurang kayagi matangda public broadcaster ama oiriba AIR gi Kishan Vani program na Lomi singda hakthengnana yauhanduna madugi kanaba fanghale. Masida natana Lomi singna thengnariba khudong chadaba kaya adu hakthengnana unaduna Madubu kokhannaba honabadasu Kishan Vani program asina achoba thongdang lauri. Ngasidagi haudokliba workshop asina Kishan Vani program producer singda hena kanaba piba ngamlagani haikhi. Workshop asigi nungthilgi session da capacity building on social media outreach, doubling of farmers' income by 2022 amade need for skill development of small and marginal farmers of Northeast State haiba hiram singda resource person singna makhoigi oiba waro sing sugaina thamki. AIR has been dedicating to the service of farming community with this initiative since 15th of February 2004. The role of Kishan Vani is to educate the farmers by broadcasting programs covering a wide spectrum of topics on agricultural and allied fields and provide latest information and knowledge to the farming community. Bharat Pumbada CAA asi chanaba yaroi maru oina awang nongpuk lamdamda hairiba ek asina yelhomi kanba ngamloi haibagi mayokta ngasi khoi saunaraba lamdam masigi praja singna tidem lambi paringi sega road dobi machu leiraktagi kangla tamna khongchet ama chakrai khongchet adu kaisampa leimachum leikai mapa yorakpada security personnel singna athing bapiduna chathankidei maduda khongchet loi singa akan bamongda muknakhi khongchet aduda saruk yakhiba khongjang loi amana borada alu apumba ama yaurabadi tapna loinamak pasilakani CAA na awang nongpuk lamdam kaihaloi amadi sokhaloi hariba wafam asi thazaba amadi oithokloi daba wafamni haina pendaba phongdoki Perfect cakes for every occasion. 7 Heaven, a slice of happiness. Now at Imphal. Already completed first year anniversary. 7 Heaven is a pure veg and provide fresh cake in just 7 minutes with live kitchen concept. 7 Heaven is the largest bakery chain in India with products like 3D cakes, cupcakes, macarons, donuts, tarts, brownies, cheesecakes and much more. Please visit 7 Heaven Soibam Laikai, Janims Road, Porompat, Imphal or contact us at 9366 818 369. The Chopstick Buddies, authenticity of China, now at Imphal. The Chopstick Buddies is a corner store in the Brewbags family, recognized for its classic Chinese foods, personalized atmosphere, excellent service and genial staff members. We offer a range of vegetarian and non-vegetarian foods prepared by expert chefs using fresh and quality ingredients. Please come and visit for the best Chinese cuisines at Imphal, Soibam Laikai, Janims Road, Porompat, Imphal East or contact us at 8731847066. Young what? Wabdo Koknaba Rebalance. Soktabadu Koknaba Rebalance. Rebalance the Haksang Soul, Amadi electrolytes in the Awapa Mekatuna, Adongi Haksangu Tagat Tikna Tambangamali. Rebalance Habadi, electrolytes Amadi Energy. Takshila Institute, most trusted national brand with 27 centers pan India. 21 plus years experience in NEET G coaching. Highly qualified IITians, NITians and doctor as permanent faculties. 25,000 plus success stories in the past 21 years. Online, offline, doubt clearing session. Study materials designed by Takshila Research and Development Cell. Smart class with centralized live classes from head office at Delhi. 24 hours Wi-Fi campus. Brought to you by Heritage Convent at Thangwaiban DM College Road, Imphal. Contact number 600-944-5522. Traditional Healing Center. Adungai Ipaipu Haktaktagi Chanaraklaba Maite Hidang Lying Jeri. Iram Damda Fangliba Manamasing Kaya Sizinaduna. Side effect Laitana Lying Jeri. Hakchangi Mari Suba, Sarusayang Samba Amadi Singli Lonsinaba Kaktanatana. Haksang Fagatpangamdana Laiba Kaya Fagalhan Mangambalaying. Ngasimaglangsing Biro, Traditional Healing Center, National Game Village Road, Lamfelpat 795004. Contact number 961 255 8587. Khurumjari Lamjingba Finance na makal khuding maki gari sing haibadi 2 wheelers
4-wheelers, commercial vehicles amadi commercial equipments singi ba loan pizari. Documents isang changdana amadi processing matam changdana yamna laiba mawongda loan phongbiragani. Amadi adomgi achinba thubagi damak mayamna wabiragano. Makal khudimaki gari kaya su bandan lauzare. Christmas ke oiba khadaba offer su pizari. Akupa marol gidamakta lengsinbirau Lamjingba Finance, Nagamapa Rims Road, opposite Mitain in the Temple, Natragana. Lamjingba Finance, Uripok, Havam Diwan Lekai. Ekoigi phone number 6909959834 da contact tobiro. Break matung taram no chari makhataba pau pizari. Lambi thongi fibam fatabana amadi border threat ki process ta maring marang hanbana Indo Myanmar ki lalol itik ngasi fawba sothaduna leiri haina Myanmar ki Moniwa University ki Department of Economics ki head professor Thar Te na phongdokrai ngasi Manipur University ki VC office ki committee room da pangthokiba building economic corridor on the trilateral highway ki seminar da saruk yakiba Professor Thar Te na makha taraduna Myanmar matam amagina Burma ki military ki lengak leiringai matamda lalol itikta athingba kaya leiramba adu National League of Democracy ki lengak lakpa matamdadi athingba kaya komthoklaklei India amadi Myanmar ani ki lalol itiki maru oiba mafam ama oiba tamu amadi more lalol itiki darkar oiba infrastructure sing matik chadabana khudong chadaba kaya mayoknari haiki Mahakna makha taraduna India na puthokpa potlam kaya malem ki pothok singi lamjel da yawba ngamdabana leiba anigi lalol itikta apanba piri masigi achauba khudam ama hairagadi tamuda China na saba gari sing lalol itik yawna hiram kaya da sizinaba sini thoramaduda MU ki Department of Economics ki Professor CH Priyoranjan former Indian ambassador to Myanmar Gautam Mukho Padhaya amadi atai masak naiba miyoi kaya su saruk yakhi. Oinam Kendra ki manung chanba kainauda ngasi nauna sagadaba kainau kaithilgi urep uyung tamkrai thoram aduda Kendra sigi MLA L Radha Kishore Singh kainau Bazar Development Committee ki President Mongzam Khomdon Kainau Jila Parishad ki member N Somananda, Kainau Gram Panchayat ki Pradhan NG Sovana Devi, Nambo Sidi Block ki BDO Bobo Chandam Amadi Kaithil Sanabagi Lamgi donor Y Sana Thoigi Loinabi Kombina Maru Oiba Mithunglen Singh Oike Tauram Aduda Athoiba Mithunglen Oikiba MLA L Radha Kishona Aikoigi Lamdamsi Huranbana Thanle Masi Thigat Pachangi Lengaki Amadi Miyamgi Paisa Lana Sizinariba Kayasi Thigatlaga Niyom Chumna Sizinaraga Leibaksi Chawkhatpa Ngamgadoribani Maram asina Sel Lana Sizinaba Yadanaba Anoba Lengakna Paikhalakliba Thaurang Singda Miyamnasu Saugatpa Mating Pangba Tangai Fade Income Laitana Chading Tauragadi Hingba Yarakloi Aduna Chinjakta Mipan Tangdanaba Tabak Surasi China Japan Tabak Suba Kanbana Malemgi Kaithil Makoina Paisin Kre Aikoi Su Matau Tamlasi Haiki Toga adu madi kaidori ge ba nasi Manipur University khwaidagi mo university ne law thore na ikai jasa university le ba ai ikai khomna jare ba respected person sing do ngasi di India gi college ka khangat padi la re na thagi ka re se ngangi do ba akoi su tawne se ba akoi na puthok kari le ge ba ai sari bu su kari konari ge ba adu re ga ai kana do ngam do ri se idori se Masigi, yang na laibak tiba koi matam ne, mara masini special ina media kamuda, pasha huran da topi ro, MGS inarijias narega ki pasha se December district di, kaino gram panchayat di, masigi pasha se, asigi building ki sada re, Manipur puna mak so masih sada bo hone biu hai dana, rana kiso ki apik se tau jara ganga sigi di, mayam puna maku aina kurumjari, mayam bukane na yatang nijari. MGNREGS की मखादा प्रधान की फंड की लुपा लाख तरा मंगा जिला परिषद की माइकई की लुपा लाख तरा मंगा अमसुंग MLA लोकल एरिया डेवलपमेंट फंड की लुपा लाख तरा मंगा कन्वर्जन फंड ओइदुना सागदा बकैथिल असि मथंग चही की मार्च था फाउबगी मनुंगदा लोइशन बपांदम थमले
Manipur ki nongchup thong oriba amadi Manipur state ki su border oriba Jiribam district asida hauzik fawagi oina inner line permit ILP asigi matangda chap java official ki oiba thabak paikhatraga su ILP chanadringai mamangdagi hauna Jiribam police amadi CID SB na hauzik fawagi ngak senbagi thabak chathari Manipur state ki wangmaromdagi mitop sing changlakpa matamda National Highway 37 gi Jiribam thong mathakta leiriba foreigner checkpost ta document sing check tawbagi thabak asi chathaduna ngasi fawba lakli asida sunatana Assam lomdagi mitop changlakpa yaba mafam singda Jiribam police ki personnel sing na ngak senduna amadi Jiri Turel gi ising gi lambida ayok nungthil naiduna checksin na ngak senbagi thabak sing ngasi fawba chathaduna lakli Ngarang thanga kendra gi manung chanba karang dagi miron bi mama ama hospital da angang unana balakpada thanga yaudringai fumna ising lambi thachin khibadagi lanthok na pa honaringai da bot ta angang unakrai thaudo aduda angang lekhidre mama di kalhaure makha tana mama du Bishnupur district hospital da laikanakhi ba nupi adugi mamingna haubizam rosini chahi kunithoi mapuroiba h abung kawi karang lambol dagi ni Laikanari bi nupi ngasigi mapuroiba abungna fongdokhibada karang PSC asi mathau ningthina tawrabadi asigomba khudong thiba asi thoklam loidabani haiki Citizenship Amendment Bill na ek on khibagi mayokta Assam gi tongan ba mafam singda ngasi su miyam gi ihau sagat paleptri numit kayani chumna chatharakhiba mayam gi ihau asigi saruk ama oina ASSU gi lamjing makhada Guwahati gi lata sil lampakta gi hauduna akan ba khongjang changsinki hiramasi gi matangda Guwahati dagi akhanaba report ama Indian Medical Association Assam State Branch yauna tongan lukya na saruyaki. We also support because we are also responsible person and responsible community of society. So we have also responsibility. We have to go ahead and we have to show that we never compromise and never support ka. All Assam Artists Association na sungarang San Marida pendaba madi awabagi sei sagladuna ek asibu yaring da botki hauji khoisau nrba miyam na hangnari ba wahangdi Assam gi 6 sidul leiriba Bodoland Territorial Council Karbi Anglong amadi Dima South ek asi thamjindraga Assam ge tay infam singda karigi ek asi thamjinduna Kendra Sarkar na asar mirai naibi gi thawong ulibano haibisini Citizenship Amendment Bill na ek on krabamatung Assam da akanba iho kaya sagatuna ek asigi mayokta lantheng na ba leptri Guwahati yauna Assam gi mafam kaya da irang horobasing namthana ba police na nongmai kapa amadi lathi sas tobadagi ngasi phawda mioi manga sire kaya amana laikanari Guwahati gi latasil lampakta mioi lising kaya na tinduna ek asigi mayokta pendabagi kholau lauduna saharasi lambi lamjabu Deputy Commissioner Office Tamna Changsinba Haukre. Sayed Nadroleram Kiba City and Amendment Bill. Kendra the Supli Pariba BJP Sarkar na Ekamoina passed the Honchro Matung. Awang no Poglam Dam Gimiam da Pen of Haunkre. Ekasina Sound Sokaliba, Assam Yam di Sibasang Bakangdana, Ngasi Pawa Ekasimayokta Laubaleptri. Awang no Pogishanatong Guwahati Sahar Yauna, Assam Tongan no Hamsinda. Khoisau nrba miyam ne ekasigi mayokta akan biho sagat paleptri nupi angang amadi hallaman sing khaktana lambi lamjaw ro thokna irang horiba sing namthanaba police na nongmei kapa madi sei thabadagi ngasi phawda mioi mari mapunsi mangkhai aduga kaya amana laikanari Ngarang numidang pung 8 minute nifu mangarom tarakpa aduaida Irinbung Police Station gi manung chanba Khongman John 3 da leiba Khongman GP gi Pradhan Morangthem Ongbi Nungsirei chahi yangkhaini thoi mapuroiba Morangthem Gauram Maite gi mayumda sakhangdaba singna bomb gi attack chatharam lei Laibok fabadagi aso apandi yauhodrei thaudo asigi matangda TOMTV na thaudok thokfam dagi fangba pawgi matung inna bom adu Pradhan oribi Morangthem Ongbi Nungsiregi yum gi maning thangbada leiba Anganwadi chalaiba sangogi awang thangba maikeida makhol ahoba ma thoglakpadagi yenglubada bom pukhaiba oirambani hairi
bom pukhaibadudha khamduna leiramba Tata 407 amadi bom machetna panki adumakpu ka henadi akai atoi thokhide bom pukhai famdagi meter yankhairom chatlaga leiba thongalda grenade ki pin amasu taramba thengnakhi thawdo asigi matangda Pradhan Morangthem Ongbi Nungsireina phongdokhibada mangonda sel gi demandi leite adubu tha amagi mamangda sakhangdaba miyoi amana WhatsApp ta call tawraktuna moreda lau wari sanasi haina ki halakpadi leikhi madugi makha tarakpada masak khangdaba call kayasu lakhi adubu call amata mahakna receive tawkhide hairi mamangda kaimbo engonda kaimbo keno leite just akogi tha ama muki mamangda amu khakti khoi phone tawrami adusu WhatsApp tani aduna taba kaimbo leite adu ngarang khanghodana hoje hari post tawraidini machi kanana karigidama asuk yamna haidi yumlaksida kogi chumba sakti lairaba mi siba yaba aso apan nangba yaba chumba maya ji tawbiba ji yamna thamoi sokna nungai jade mase matungda mohana tawbidanaba ai side gi jo haijari adu loinena karino habaje koi phaminaraga solution am porakna badu koi tawminasi Thawdo asibu yaningdaba phongdoktuna Khomon John 3 gi praja miyamna wakat mifam amasu chathakrai Paugi Maraktana atin break amamok lawzari Manipur miyam gi nungairaba paujel British Clinical Excellence Award phanglaba heart ke ana layeng da sahi kuntra gi matak experience leiraba Dr. L Shyam Kishore Manipur gi ahan mamasung amat ngairaba FRCP London oiraba heart specialist asigi makada Sky Hospital da pung kumari chupna heart ki makal makha ke gi ana layeng bagi khudong chaba phangbigani miyam na pambibagi matung inna OPD consultation su pijari matamdi ayuk pung nipan dagi ama phawba nungthil pung ani dagi manga phawba loinena RBSK gi card pairaba singi oinadi OPD amadi eco free oijagani Sky Hospital na pijariba atoppa khudong chaba singsu lobi ho akupa marol gi damak reception ga tanabi pakhong ama chalake chalune chahi amagi plan tawge haradi phau pambi thabiyo chahi taragi plan tawge haradi u pambi thabiyo chahi chamagi plan di ichabu afaba school da mahai tamhanbiyo icha kaina afaba school haidi lanai coaching tawgi awaba lehendaba school du da dum changna na coaching to honba mama mapa ga chamana na warak watembi ba gym aerobic dance football thangta mamang da 12 exam gi topper su putokhraba khwaidigi chawba nanba khwaidigi phaba school Slopeland Public School Khongjom chumabra chumme yam khangi ko yes only Slopeland Public School Khongjom Good afternoon ma'am hi wedding sets khayenge sure ma'am sigi seti anu yorokuni ma'am imbi che sisam phazadro Mobile furniture and wedding season asigi oina discount up to 30% ki khudong chaw pijari. Admission open. New Public Higher Secondary School Khangabok. Pre-nursery to class 9. Academic session starts from 6 January 2020. Boarding for boys and girls separately. Extra class for all subjects of boarding section. Transportation, bus and van services. Admission fee for nursery only ₹1,300 with tuition fee free and T-shirt free. For more details, please contact Principal New Public Higher Secondary School Khangapok. Contact number 700-527-3784 or 8731854982. Admission open. Admission open. Sangai Tutorial Kwakatel. Class commencing revision course 5th December 2019. Timing 3:30 p.m. to 7:30 p.m. Foundation course 9th December 2019. Special features, mock tests, printed study material, hostel for boys and girls, van services. For more details, please contact 8787 307 245. Lengthen bidau. Hangbiragani mafam asida makhal kaya gi genuine oiba imported amasung Indian brand gi fitness and bodybuilding supplements sing.
Loina loina Indian brand Green X Nutrition ge distributors oizari. Ngasi Lengsin Biro Anti-Nutrition Store Iron Gym, Singzamai Sapam Laikai near Singzamai Parking. Contact us at 730-86-92560. Break himatong taramnong cheri makataba pau pizari. Ngasi More da Laiba All More Auto Owners and Drivers Welfare Association More gi kunithoi shuba Foundation Dega Mari Lainana Indo Myanmar Friendship Gate number 2 dagi hauraga Imphal More Lambida Lairiba Ima Kondong Lairimbi ki khubam tamna auto rickshaw singi rally ama chatkrai tungda More Town manungi Laira Khulak Sinba Thungna chatlaba matung More gi Eastern Sign School Ground da panthungfam oikhi Tongan ba auto drivers singi oiba friendly football match amasu sanakhi Manipur amadi Nagaland sector ki mityeng makhada Mantri Pukhrida leiba CRPF ki Humfumapan Suba Battalion Kumjali Singani Taramapan Kungi oina Civic Action Program manung chana Hangang Awang Leikai da Saba bus auto waiting shed amasanga krai Battalion asigi commandant Om Karnatna Maikum Hangkiba Thauram Aduga Mari Leinana Marzing Sporting Club ta Battalion asigi Maikadigi Angamba Kudol Supiki Maikum Hangbagi Thauram Aduga Mari Leinana Humfumapan Suba CRPF Battalion ki Commandant Om Karnatna Civic Action Program ki Makhada Battalion asigi Kunja Singi Yaifanabagi Damak Thabak Thauram Kaya Paikhakrei Kunja Singda Thamkiba Thazaba Kaya Ngasi Faubadi Thunghanba Ngambaga Loinana Makhatana Adumak Honakigani Haki Affection of this village which has been shown to our unit. I thank all the gentlemen and the ladies present over here. Not wasting much time, I assure you that in future also, whenever we are given to conduct a program, this village will get one in days to come. India amasung Myanmar leiba anigi ngamkhai paringda leiba anigi tongan ba official sing amadi moregi CSO sing na punna saruk yamina duna ngamkhai gi paringda lunana leinabagi pandamda amot akai sit sengdokrai sit sengba aduda India gi maikai oina ADC More Manikanta Technopol District Police ki SP TH Bikramjit Singh 43 Assam Rifles Moregi Commandant Sumit Sut loinana Myanmar gi oina Tamu DC gi Yu Kyo Wino amadi 266 Light Infantry Regiment ki Commandant Anina Mahut Sinke Sit Sengbadu Indo-Myanmar Friendship Bridge tagi Border Pillar 79 gi Maraki Ngamkhai Paring da Leiba Amot Akai Kaya ama JCB gari sizinaduna sengdokhi Sit Sengbadu da Autonomous District Council Chandel gi member Chinaiva Haukip amadi atopa official kaya ama su sarukyaki Ahanba Sinayok All Age Ningtham Khudol ngasi Kaisampat Ahaibam Leirakta Pangthokrai Kaisam Thong Kendra gi manungda leiba ahal oiraba singda Ningtham Khudol tamba aduda saruk yakiba RPI A Manipur State Unit ki State President Thaunauzam Mahesna Ningtham Khudol sing adu khosinaki Thauram aduga mari leina Thaunauzam Mahesna ahal oiraba singbu minungsiga loinana loinaba mathau tai lai khurumbadagi ahal laman sing khoiramduna amadi pautak lauduna Thabak pangthokpada soidana mai pakpa ngamgani haiki Ishwar khore maga chatpabudi ima ipa khore ma chatpasina henda ingon energy phangeba aingon mangol oyeba dumaina mama mayam baba mayam sina aingon mangol lepton bibiragadi any yet naba laksanu karam tangon yet pangamoy akoigi mama pabung khara lapangam dava bed rest tawbasu yauzari sigi damakta su ai laikai du chatlaga laikai isamaki laikai sa chatlaga laikai sa chatlaga isamak na tinjagani hayeng hangchiki manungda ngasi ayu phone ki ba pauche singda kari maru ba pau yok khibage habadu mayam puna meng tamnasi Lamjingba Times CMHT card season aduna Manipur Wangmagi Hospital da laying ba yaragani reserve area tha taruk sangdonaba cabinet na warip lokre Citizenship Amendment Act opposition party na apamba mong da khongjang changsin ba yagani lenga ki sabsaba phirep lai Amit Saha rule sembada JCILPS tanaramgadabani Sangai Express Silsergi Railfed Oil Depot na thaupi dawri Singi mapam kaya miyamgi khongchat chat kray Solidarity utuna khongjang changsin kray Manpack ki wakan mi from police na thugay kray
Pognafam Framework Agreement ki makada naga peace talk ki waroisin puraknaba rally chatkhre English ingani tara mari fawbuda lobukta sajin khiba building singdi akai pidena balebna khre disturb area status sangdokre employee singi DAP basu yakhre CMHT Guwahati desu laing ba yarani hospital taragasu MOU sign tawnaragani Jayant Kumar Assembly yauroi haiba MLA kunmathoi kem tawkhre Chief Minister na themjilli Guwahati dagi curfew lokthokre Pakistan gi hanagi president Musharraf sibagi cherak pina ba lokthokre ngasi dagi ningtham mifam hauragani Huyelan Pau Pakistan gi hanagi president Pervez Musharraf sibagi cherak pina ba khangan khre kumja lisingani tara marigi matungda lawfam da yum kai sajilamba singi mathakta action lawkhana ba cabinet na lemna khre Indonaga peace talk ki waroisin athuba da poru haiduna khongsa chat khre CMHT gi matangda Narayana Super Speciality Hospital Guwahati ga MOU khudyak pina khre Naharol gi thogdang English ingani tara marigi matungda Paddy land yum kai sajilamba sing takthoknaba cabinet na warip law khre Assembly mifam mamangda minister ani ahum drop tawgudabni haina MLA sing irang hokre Pibam soklava Indo Burma sugnu road lambi semjendragadi akan makhongjang changsilagani Union ILP effective oinaba masigi guideline amasung modality sembiu JC ILPS Sana Laiba Minister ga laingak sogoliba MLA singa bukhainare ngasidagi hawgudoriba assembly session yauroi haiduna MLA Taranifan Hotel Classic ta kem tawkhre laing sang yobanangdana karangi nupi ama hi mathakta ngang unakhre disturb area status sangdonaba warep lawkhre Manipur yauna state nipan gi Hindu sing minority ohenba korna yak hidre Isel Express Manipur government employees in GTA hengadan ba cabinet na yare disturb area status hataruk amuk sangdokre government na thamoi seng na miyam na pamba ILP sana hallu JC ILPS Citizenship Amendment Act na any da leiriba apikpa phuruk masa singbu muthatnabani Loop Singh Guwahati amadi Dibrugarh dagi curfew lokthokre Iraiba ahanba oina CMHT gi kanaba phanganaba Guwahati gi hospital ga MOU inakhre agricultural land yum kai sajilamba singi bathakda action lokhatnaba state cabinet na warep lokre solidarity utuna human sense semkhre yellow mina tabasing lengak na lokthoku Loisilakpada maru bapa umukana pizari Lamdam asida ILP chana dringai mamangda leiramba mitop sing ILP gi card paihanaba lengak na thorang lokhatle Lau singu na mapung oiba sinfam oiriba leiba asida laumi singbu hena mapangan kangkhat hanba tangai fade haina horticulture ki director KS Sayakiran na haikrai CAA asi chanaba yaroi haina kangla tamna lakiba miyam gi khongchat police na lambi da thatuna chathan khidrei maikai animakta chawna mukna khrai Lambi thongi fibam phatabana madi border track ki process ta maring marang hanbana Indo Myanmar gi lalol ichi ngasi fawba sothaduna legri haina Myanmar gi Moniwa University ki professor Tharte na phongdokrai Amadi aikhoi gi lamdam si huran bana thalle masi thigat pachangi haina MLA L Radha Kishore na phong na haikrai Hauziki oinadi Manipuri pau loizare miyeng tabiriba singbo amukhana khurumzari